ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯔꯤꯀꯣꯟꯅ ꯏꯔꯝꯗꯝꯁꯤꯒꯤ ꯇꯧꯖꯔꯛꯄ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅ ꯍꯦꯔꯤꯀꯣꯟꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯒꯤ ꯑꯣꯏꯕ ꯇꯉꯥꯏꯐꯗꯅ ꯏꯔꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯌꯦꯡꯊꯅꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯑꯩꯈꯣꯏꯅ ꯇꯧꯖꯅꯤꯡꯕ ꯍꯥꯟꯅꯁꯨ ꯃꯃꯥꯡꯗ ꯇꯧꯕ ꯂꯥꯛꯄ ꯑꯗꯨꯒ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯇꯧꯕ ꯄꯥꯝꯖꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯎꯅꯖꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯕꯤꯅꯕꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯎꯅꯖꯔꯕ ꯊꯕꯛ ꯇꯧꯕꯅꯤ ꯍꯦꯔꯤꯀꯣꯟ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯅ ꯍꯦꯔꯤꯀꯣꯟ ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ ꯍꯦꯔꯤꯀꯣꯟꯒꯤ ꯃꯥꯒꯤ ꯐꯨꯜ ꯅꯦꯝꯗꯤ ꯏꯀꯣꯅꯣ ꯍꯦꯔꯤꯇꯦꯖ ꯀꯥꯎꯟꯁꯤꯜ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯤ ꯏꯪ ꯁꯣꯛ 2000 ꯁꯨꯞꯅ ꯃꯦꯒꯤ ꯇꯥꯡ 13 2002 ꯁꯨꯞꯅ ꯑꯅꯤꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯕꯤꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯏꯀꯣꯅꯣ ꯍꯦꯔꯤꯇꯦꯖ ꯀꯥꯎꯟꯁꯤꯜ ꯑꯁꯦꯝꯕ꯭ꯂꯤ ꯍꯦꯔꯤꯀꯣꯟ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ 2002ꯒꯤ ꯃꯦꯒꯤ ꯇꯥꯡ 13ꯁꯤꯗ ꯑꯩꯈꯣꯏ ꯁꯥꯐꯣꯡꯈꯤꯕ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯁꯥꯐꯣꯡꯕꯗꯒꯤ ꯑꯩꯈꯣꯏꯅ ꯏꯔꯝꯗꯝꯁꯤꯒꯤ ꯌꯦꯜꯂꯣꯡꯉꯩꯒꯤ ꯂꯩꯃꯤꯟꯅꯔꯛꯄ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯅꯥꯠꯀꯤ ꯀꯜꯆꯔ ꯑꯗꯨꯒ ꯏꯄꯥꯅ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠꯁꯤꯡ ꯌꯣꯛꯈꯠꯆꯔꯒ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯁꯥꯒꯠꯂꯒ ꯏꯄꯥꯅ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯁꯛꯇꯝ ꯑꯗꯨ ꯉꯥꯛꯅꯅꯕ ꯍꯣꯠꯅꯖꯕ ꯑꯗꯨꯃꯛꯅꯤ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯤꯅ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃꯅ ꯑꯩꯈꯣꯏꯅ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯁꯤꯒꯤ ꯃꯉꯣꯟꯗꯅ ꯑꯃꯗꯤ ꯇꯨꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯝꯁꯇ ꯖꯤꯅꯤꯝꯁꯇ ꯑꯗꯨꯒ ꯍꯦꯟꯅ ꯄꯥꯛꯁꯟꯅ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯁꯦꯛꯇꯔꯗ ꯊꯕꯛ ꯇꯧꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯕ꯭ꯂꯗ ꯗꯣꯅꯦꯁꯟꯒꯤ ꯀꯦꯝ ꯇꯧꯕ ꯑꯩꯈꯣꯏ ꯄꯥꯛꯁꯟꯅ ꯇꯧꯕ ꯂꯥꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯅꯥꯠ ꯑꯃꯗꯤ ꯀꯜꯆꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯄꯥꯅ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯅ ꯃꯃꯤ ꯊꯥꯍꯜꯂꯤ ꯑꯗꯨꯒ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯏꯔꯝꯗꯝꯁꯤ ꯇꯨꯡꯁꯤꯟ ꯉꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯇꯨꯡꯊꯤꯜ ꯈꯨꯗꯣꯜꯁꯤꯡꯒꯤ ꯀꯃꯤꯇꯤ ꯑꯃꯅ ꯌꯥꯝ ꯐꯖꯅ ꯃꯅꯨꯡ ꯃꯄꯥꯟ ꯈꯨꯠꯅ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯦꯂꯦꯛꯁꯟ ꯇꯧꯔ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯇꯒꯤ ꯑꯗꯨꯒꯨꯝꯕ ꯇꯨꯡꯊꯤꯜ ꯉꯥꯟꯕ ꯃꯤꯑꯣꯏꯗꯨꯗ ꯑꯩꯈꯣꯏꯅ ꯇꯨꯡꯊꯤꯜ ꯈꯨꯗꯣꯜ ꯄꯤꯕꯒꯤ ꯑꯩꯈꯣই ꯍꯦꯔꯤꯀꯣꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯧꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧꯖꯕ ꯑꯃꯈꯛ ꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯝꯃꯤꯟꯅꯁꯤ ꯏꯔꯝꯗꯝ ꯀꯨꯏꯖ ꯀꯝꯄꯤꯇꯤꯁꯟ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯇꯧꯏ ꯍꯥꯏꯔꯤꯕ ꯀꯨꯏꯖ ꯀꯝꯄꯤꯇꯤꯁꯟꯁꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯔꯥꯎꯟ ꯇ꯭ꯔꯥꯏꯌꯦꯜ ꯁꯦꯂꯦꯛꯁꯟ ꯍꯥꯏꯖ ꯇꯥꯔꯦ ꯑꯗꯨꯒ ꯇꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯔꯥꯎꯟꯁꯤꯅ ꯗꯦꯠ 16 ꯃꯦ ꯑꯗꯨꯒ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯔꯥꯎꯟ ꯁꯦꯂꯦꯛꯁꯟ ꯇ꯭ꯔꯥꯏꯌꯦꯜ ꯁꯦꯂꯦꯛꯁꯟꯁꯤꯅ 10 ꯃꯦꯁꯤꯗ ꯇꯧꯖꯒꯗꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯇꯧꯒꯗꯕꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯨꯒꯤ ꯃꯈꯣꯏꯗ ꯐꯖꯅ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯈꯣꯏ ꯐꯖꯅ ꯅꯩꯅꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯇ꯭ꯔꯥꯏꯌꯦꯜ ꯁꯦꯂꯦꯛꯁꯟ ꯑꯃ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯃꯦꯒꯤ ꯇꯥꯡ 10ꯁꯤꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯏ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯈꯟꯒꯠꯂꯛꯄ ꯀꯥꯡꯕꯨꯁꯤꯡꯗꯨ ꯑꯩꯈꯣꯏ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯃꯦꯒꯤ ꯇꯥꯡ 10ꯁꯤꯗ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯧꯖꯒꯗꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯦꯔꯤꯀꯣꯟꯅ ꯄꯥꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯖꯔꯤꯕ ꯀꯨꯏꯖ ꯀꯝꯄꯤꯇꯤꯁꯟ ꯏꯔꯝꯗꯝ ꯈꯝꯃꯤꯟꯅꯁꯤ ꯍꯥꯏꯕ ꯀꯨꯏꯖ ꯀꯝꯄꯤꯇꯤꯁꯟꯁꯦ ꯃꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯈꯝꯃꯤꯟꯅꯁꯤ ꯏꯔꯝꯗꯝ ꯀꯨꯏꯖ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯇꯉꯥꯏꯐꯗꯅ ꯃꯁꯤ ꯃꯈꯣꯏꯒꯤ ꯗꯥꯏꯇ ꯑꯃꯗꯤ ꯇꯉꯥꯏꯐꯗꯅ ꯃꯁꯤ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯎꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯅ ꯊꯋꯥꯏ ꯌꯥꯎꯗꯕ ꯁꯥꯇ꯭ꯔ ꯑꯗꯨ ꯈꯛꯇꯃꯛ ꯃꯈꯣꯏ ꯈꯛꯇꯪ ꯑꯩꯈꯣꯏꯅ
하도라간다 마두 포토 ꯇꯧꯕ ꯃꯇꯝꯗ ꯍꯦꯔꯤꯀꯣꯜ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯄꯥꯝꯖꯔꯤꯕ ꯄꯥꯟꯗꯝ ꯑꯁꯤ ꯑꯩꯈꯣꯏ ꯌꯧꯕꯗ ꯋꯥꯠꯀꯅꯤ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀꯤ ꯂꯩꯕꯤꯔꯤꯕ ꯑꯣꯊꯣꯔꯤꯇꯤ ꯑꯣꯖꯥꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯍꯦꯔꯤꯀꯣꯜꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯁꯥꯐꯣꯡꯕꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯁꯤ ꯏꯔꯝꯗꯝ ꯀꯨꯏꯖ ꯀꯝꯄꯤꯇꯤꯁꯟꯁꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯒꯗꯕꯁꯤꯡꯅ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯍꯩꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯠꯂꯝꯃꯤ ꯁ꯭ꯀꯨꯜꯒꯤ ꯁꯦꯂꯦꯕꯁ ꯑꯃꯗꯤ ꯀꯔꯤꯀꯨꯂꯝꯗꯁꯨ ꯃꯁꯤ ꯏꯔꯝꯗꯝꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯠꯂꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯃꯖꯥꯇꯤ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤ ꯌꯥꯝ ꯅꯦꯝꯕ ꯑꯗꯒꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯗꯨꯝꯕ ꯌꯨꯠꯁꯤꯡꯗꯨꯗ ꯃꯔꯝꯗꯝꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯔꯝꯗꯝꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯃꯔꯝꯗꯝ ꯄꯟꯅꯕꯒꯤ ꯋꯥꯈꯜꯁꯤ ꯋꯥꯠꯂꯛꯄ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯦꯔꯤꯀꯣꯜꯅ ꯊꯦꯡꯈꯥꯡ ꯅꯥꯏꯅ ꯑꯁꯤꯒꯨꯝꯕ ꯀꯨꯏꯖ ꯀꯝꯄꯤꯇꯤꯁꯟꯁꯦ ꯃꯊꯪ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯃꯔꯝꯗ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯑꯗꯨꯒ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠꯁꯤꯡ ꯊꯤꯖꯤꯟꯕ ꯈꯪꯅꯤꯡꯕ ꯎꯅꯤꯡꯕꯒꯤ ꯆꯥꯡꯁꯤ ꯋꯥꯡꯈꯠꯂꯛꯄ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗꯤ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏ ꯍꯦꯟꯒꯠꯂꯛꯏ ꯑꯗꯣ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯑꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯍꯦꯔꯤꯀꯣꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯀꯨꯏꯖ ꯀꯝꯄꯤꯇꯤꯁꯟꯁꯤ ꯌꯥꯝꯅ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊ ꯂꯩ ꯄꯥꯡꯊꯣꯛꯆꯕꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟꯗꯒꯤ ꯄꯥꯡꯊꯣꯛꯅꯕꯗ ꯁꯦꯟꯒꯤ ꯑꯃꯗꯤ ꯄꯣꯠ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯄꯥꯡꯊꯣꯛꯅꯕꯗ ꯂꯝ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯀꯗꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯇꯧꯅꯅꯕ ꯍꯣꯠꯅꯕ ꯄ꯭ꯔꯥꯏꯖ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯆꯪꯏ ꯑꯗꯨꯒꯨꯝꯕ ꯁꯦꯟ ꯑꯃꯗꯤ ꯄꯣꯠꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯁꯨ ꯃꯗꯨꯃꯁꯨ ꯍꯦꯔꯤꯀꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯔꯝꯗꯝꯁꯤꯗ ꯑꯩꯈꯣꯏ ꯍꯦꯔꯤꯀꯣꯜꯅ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯍꯦꯔꯤꯀꯣꯜꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯨꯏꯖꯒꯤ ꯊꯧꯔꯝ ꯑꯁꯤꯅ ꯍꯦꯟꯅ ꯑꯆꯧꯕ ꯃꯌꯦꯛ ꯁꯦꯡꯕ ꯈꯪꯃꯤꯟꯅꯁꯤ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯀꯨꯏꯖ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯂꯥꯛꯄ ꯃꯥꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯏꯝꯄꯦꯛꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯍꯧꯁꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕꯁꯤꯡꯅ ꯑꯗꯨꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯃꯔꯝꯗ ꯈꯪꯍꯟꯅꯅꯕ ꯎꯍꯟꯅꯅꯕ ꯑꯃꯗꯤ ꯃꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯐꯤꯠ ꯇꯧꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯐꯥꯔ ꯃꯦ 2023ꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯦ ꯃꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯊꯣꯛꯑꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯏꯔꯝꯗꯝꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯑꯃꯗꯤ ꯅꯩꯅꯗꯕ ꯃꯄꯥꯟꯂꯣꯝꯗ ꯆꯥꯎꯔꯛꯄ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯛꯄ ꯀꯥꯡꯕꯨꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯏꯔꯛꯄ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄ ꯏꯔꯝꯗꯝꯁꯤꯒꯤ ꯑꯗꯨꯒ MLA ꯑꯣꯏꯔꯛꯄ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯌꯥꯝꯕꯗ ꯉꯁꯥꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯑꯗꯨꯒ ꯏꯄꯥ ꯏꯄꯨꯒꯤ ꯅꯥꯠꯀꯤꯁꯤꯡꯗꯨꯅ ꯃꯊꯧꯗꯨ ꯆꯞ ꯆꯥꯅ ꯄ꯭ꯔꯣꯄꯔꯂꯤ ꯀꯠꯊꯣꯛꯅꯕ ꯇꯧꯗꯕꯗꯒꯤ ꯉꯁꯤꯗꯤ ꯏꯔꯝꯗꯝꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯃꯄꯤ ꯃꯄꯥ ꯂꯩꯇꯕ ꯑꯣꯏꯔꯛꯄ ꯑꯗꯨꯅ ꯆꯤꯡꯇꯨꯒꯤ ꯅꯥꯀꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯅ ꯑꯁꯤꯒꯨꯝꯕꯒꯤ ꯑꯆꯦꯟꯕ ꯇꯥꯟꯖꯥꯁꯤ ꯂꯧꯁꯤꯜꯂꯒ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡꯅ ꯆꯤꯡꯇꯨꯒꯤ ꯅꯥꯀꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯡꯕꯨ ꯑꯩꯈꯣꯏꯗ ꯐꯣꯛꯁꯤ ꯑꯥꯔꯃꯤꯒ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯂꯥꯟꯗꯥꯔꯛꯄꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯃꯁꯤ ꯃꯥꯡꯗ ꯇꯥꯔꯒ ꯑꯩꯈꯣꯏ ꯊꯣꯛꯑꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯔꯤꯕꯅꯤ ꯃꯁꯤꯡꯁꯦ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯈꯨꯟꯅꯥꯏ ꯅꯨꯡꯁꯤꯕꯗꯨꯅ ꯃꯁꯤꯡ ꯌꯥꯝꯃꯒꯗꯤ ꯑꯁꯤꯒꯨꯝꯕ ꯁꯦ ꯑꯩꯈꯣꯏ ꯊꯣꯛꯑꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯅꯨꯡꯒꯤ ꯑꯩꯈꯣꯏꯅ ꯃꯔꯩꯕꯥꯛ ꯃꯖꯥꯇꯤ ꯅꯨꯡꯁꯤꯅꯅꯕ ꯑꯗꯨꯒ ꯏꯔꯝꯗꯝ ꯐꯅꯅꯕ ꯐꯨꯔꯨꯞꯁꯦ ꯑꯩꯈꯣꯏ ꯇꯨꯡꯁꯤꯟꯅꯅꯕ ꯐꯨꯔꯨꯞ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯒꯤ ꯊꯤꯝ ꯑꯃꯗ ꯈꯪꯃꯤꯟꯅꯁꯤ ꯏꯔꯝꯗꯝꯒꯤ ꯀꯨꯏꯖ ꯀꯝꯄꯤꯇꯤꯁꯟ ꯑꯃꯗ ꯇꯧꯕꯁꯦ ꯈꯨꯗꯤꯡꯃꯛꯅ ꯇꯦꯡꯕꯥꯡꯕꯤꯌꯨ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯍꯟꯁꯤ ꯑꯗꯨꯒ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕ ꯑꯄꯤꯜꯁꯤ ꯇꯧꯖꯕ ꯑꯣꯏꯅ ꯃꯐꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯇꯦꯟꯖꯩ